Russian advisor Kharana Putin da asumba wa haikide UK intelligence Russia ni Ukraine gi matang da yamna chauna wakhallan khi amasung President Vladimir Putin gi mafam da mahaki advisor Kharana asumba wa haikide haina thajai haina United Kingdom gi Cyber and Security Agency CGISQ gi makok Jeremy Fleming na phongdokre Australia khongchat amada khara tangna thokpa mawongda phongna wangang thorakhiba Fleming na Russian lanmi sing khulai watle amasung pungning thauna yamna sonthare makoina order ilu yadre amasung masagi equipment fawba thugaijaba aduga masagi aircraft su soibadagi kapthaba tawri haina phongdokhi President Vladimir Putin gi advisor singna asumba wa haiba kiri adubu wakhal lanba kaya rejing bi mafamda yamna mayak sengba tay haina Fleming na haiki masi nongchup laibak singna Putin gi mafamda warning lalong soigani haina warning tawkhiba adugi mathaktani mase Putin gi lanai gi lantare aduga madugi mamalna Ukrainian gi misam singna pidi Russia gi misam singsu nongma gi waba hengalakli haina Fleming na haiki Russia gi yamna naksinarbagi damak China su yamna khudong thiningai oiri atamna na amasung aina yadaba mongda malem gi rule sing thugaiba Russia gi regime amaga khutcham narabadi China na malem gi phambakta maruiba player oina bahunariba mai pak loi haina su mahangna haiki Zelensky na Australia dagi arm vehicle ni khre Ukraine gi President Volodymyr Zelensky na ngasi Australian lawmakers singda wangang badarase agasong naba lalasida ahen bamating pangbina bahijak-khre mahangna arm vehicle yauna equipment kaya pibinaba amasung Russia gi mayokta akan ba sanction sing thamjinna naba appeal tawkhre Prithvi gi laibak kaya gi legislature sing yofam da wangang laduna lakhiba Zelensky na Australian parliament chu minute 13 chupna wangang khi mahaki paujel gi ahobada amasung aroibada members sing lepkhatuni kai khumnaba utkhi mahang Russia gi jahaz sing international hitangpham sing da bel tawbiu haina appeal tawkhi Russia na makhoi gi nuclear missile sing puthoklaga atopa leibak sing blackmail tawriba se toktriba fawba Russia gi mothakta akan ba sanction kaya makhata na thamjinba darkar oi haina Zelensky na haiki Zelensky na mahaki paujel aduda Australia na saba Bushmaster arm vehicle PBO haina akanana nikhi US na Ukraine da $1 million samga gi mating piragani United States na Ukraine gi mafamda direct budgetary tengbang oina $1 million samga piragani haina US ki President Joe Biden na Ukraine gi President Volodymyr Zelensky mafamda khangan khre haina White House ki pawmana hairi ngarang leader ani na phone da pung amarom wari sanabada Biden na tengbang pibagi ofum ado phongdokhibani haina White House full reporter amana haiki Ukraine gi mafam da yamna maru oiba security gi mateng piba maduna land kadai fawba kanai haibana singba amadi United States amasung allies sing na Ukraine gi mapangal hena kankhanana bahonariba adugi matangda President ani na watana ki haina pawgi source na haiki